ꯇꯧꯖꯔꯤ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯧ ꯂꯤꯡꯕꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯎꯍꯟꯖꯔꯛꯀꯦ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯈꯣꯡꯖꯣꯝꯒꯤ ꯅꯣꯡꯃ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯈꯤꯕ ꯈꯣꯡꯖꯣꯝꯒꯤ ꯃꯐꯝꯗꯨꯅꯤ ꯈꯣꯡꯖꯣꯝ ꯑꯦꯌꯔ ꯑꯗꯨꯒ ꯁꯣꯝꯗꯅ ꯈꯣꯡꯖꯣꯝ ꯈꯦꯕ ꯆꯤꯡꯗꯨ ꯂꯩꯔꯦ ꯃꯐꯝꯁꯤ ꯑꯩꯈꯣꯏ ꯃꯍꯥꯔꯥꯅꯤ ꯂꯧꯀꯣꯟ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯃꯐꯝꯁꯤꯗ ꯑꯩ ꯏꯁꯥꯃꯛꯀꯤ ꯂꯧ ꯂꯤꯡꯅꯕꯒꯤ ꯍꯧꯖꯤꯛ ꯂꯧꯍꯣꯟ ꯐꯣꯏꯔꯤ ꯇꯤꯝ ꯑꯃ Hakchang phaba khunai oi hallase Hakchang phaba nanandi kaupade ku kaupade Oh ya 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 oh ya 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 Chai bắt khai mâm rồi đấy, thằng xóm xài xí mà, sinh rất lấy với cái, sinh giảm cái nó pha tục con này, được cả, xóm lấy với sinh xí hả nè, đỉnh hẳn bao này cái lô xí nè, sao mà cái lâu đỉnh với cái lô, ôi đấy nè, đó nè, xí tàu đi vào lâu đỉnh với khơi xí đã chọn đây vào lâu đỉnh với cái mông mà tàu, lâu thả với cái mông mà tàu xí cái máy tàu hay vậy, mày làm được thuốc chứ cái, với lâu xí lắc tôi đấy, nói nhau Susi nam se tan gom si ram dam gi o thok ta na lo bu lam hang tum sang sang han si lo bu lam hang tum sang sang han si si tan gom si mi pa tang bo to glasi
ꯆꯤꯟꯖꯥꯛ ꯇꯤ ꯃꯤꯄꯥꯟ ꯇꯥꯡꯒꯨꯝꯁꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯌꯥꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯥꯒꯗꯕꯗꯤ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯁꯨꯖꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯑꯩ ꯊꯝꯖꯒꯦ ꯆꯤꯟꯖꯥꯛꯇꯤ ꯃꯤꯄꯥꯟ ꯇꯥꯡꯉꯣꯏꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛꯁꯨ ꯏꯁꯥꯅ ꯁꯨꯖꯕ ꯏꯁꯥꯅ ꯆꯥꯒꯗꯕꯁꯤ ꯏꯁꯥꯅ ꯄꯨꯊꯣꯛꯆꯅꯕ ꯍꯣꯠꯅꯕ ꯍꯥꯏꯇꯥꯔꯦ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯇꯨ ꯏꯅꯥꯛꯇꯒꯤ ꯈꯨꯟꯕ ꯉꯝꯃꯗꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛ ꯆꯤꯟꯖꯥꯛꯇꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅꯕ ꯑꯩꯈꯣꯏ ꯁꯨꯕ ꯅꯣꯝꯕ ꯇꯟꯒꯨꯝꯁꯤ ꯏꯁꯥꯒꯤ ꯊꯕꯛ ꯏꯁꯥꯅ ꯁꯨꯖꯁꯤ ꯊꯦꯡꯛ ꯌꯨ Mahai marong thazin se Kusim gi chinja thokla se Hakchang phaba kunai oi halla se Hakchang phaba na nanni kaupade Thank you.